Social media da natai chadaba nauriba nupi angangsinggi yenghaidraba video kaya sandokpa amadi machal mache singdagi blackmail tauraga Khudongchaba Lounaba Hotnaramba geng Khupu ama 80 UNIT-58 Cobra gi teamna Fagatuna wakhal taminakhre hairi ngarang Arambay Tengol gi UNIT-58 Cobra Chalogi team amana fagatlaba miyoi tarukna saba geng Khupu adu masanayan ba yaraba matungda Fatraba thabak sing asi amuk hana tawdanaba wakhal taminakhre makha tana thabak sing asi tawrakpa taragadi maduda thorakpa afafata pumnamak masa masana yana lawba haina yazaki geng Khupu asina social media da group semduna yenghaidraba video thadok thajin tawrambata natana nauribana ha kayada makhoiga khangnariba iche ichal singdugi mobile number chaithokduna kaisu khangjadraba nupiyoibi kayada call tawsanduna ayet apan piba amadi samas asibu lekha tana mangnaba kaya ama tawraga group ta amuk thagatpa tawba thengnabadagi thigalakpani